ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯏꯃꯥꯟꯅꯕ ꯑꯃ ꯏꯃꯥꯟꯅꯕꯗꯨ ꯑꯩꯈꯣꯏ ꯈꯨꯟꯗ꯭ꯔꯥꯛꯄ ꯌꯧꯁꯜꯂꯦ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯤ ꯏꯃꯥꯟꯅꯕ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯉꯁꯤꯗꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯑꯃꯃꯝ ꯂꯣꯏ ꯍꯣꯔꯦꯟ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯀꯦ ꯊꯥꯡ ꯑꯝꯇ ꯂꯧꯈꯤꯁꯦ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯐꯝꯅꯤꯡꯉꯥꯏ ꯒꯥꯔꯤꯗ ꯂꯣꯏ ꯀꯥꯈꯠꯅꯕ ꯍꯧꯔꯦ ꯁꯤꯗ ꯌꯧꯁꯜꯂꯛꯑꯕ ꯑꯣ ꯁꯤꯗ ꯌꯧꯁꯜꯂꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯁꯤꯅ ꯈꯔꯁꯨ ꯑꯗꯨꯝ ꯇꯧ ꯃꯥꯜꯂꯦ ꯑꯩ ꯏꯁꯩ ꯇꯥꯕ ꯑꯩ ꯁꯤ ꯂꯥꯛꯑꯒꯦ ꯌꯦꯟꯁꯥꯡ ꯑꯩꯈꯣꯏ ꯁꯤꯗ ꯌꯦꯟꯁꯥꯡ ꯂꯧꯔꯅꯤ ꯃꯌꯥꯝ ꯁꯟꯁꯥ ꯂꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯅꯕ ꯁꯦꯀꯦꯟ एपिसोड ये क्या लोग जाए ना लाओ ने सारे सिलाई में सनम सिदगी लोइना ले रखे बता के लो हो के केनो लो रे संकप फज थो ना मसे हम फज थो में Much later. बाजार में कौन से बाजार कोई बाजार में पिकनिक मरक सिदा केना मयाम यावरि जकना में फक ताद्रो सिबा तोरग याम फजयबा तो कोई मणिपुर की ट्रैफिक सिग्नल जे अमोंग ताद्रो एयरपोर्ट मैम नंबोन बाजार यौरे नंबोन बाजार कोई पोत चई खरा लौरी सिदा Ahoy na halida. Kaya na tafawida. हेलो Oy. गाड़ी में ब्रेक नहीं लगाए थे Okay okay. Ani po jam le. Kogi manao ma'am ji hoto. Kogi ngasi mi mapan ne puram na. Oda ma'am. Mi dia me. Ngasi sidagi thau gumba khare lori. Chai ate maroi pang ka gadi lori su. Manga. Ma'am sang no tor si. Salaje. Yadang yo boga amuk. Ma'am sir aga. Se thong no chalo. Okay, let's go. Hojik chaliba lambi si akoi aini yomdagi lambi adu matik aduni. Hojik thaunga hala akoi thaunga kra halaba matung. Halaba matung da akoi thokura. Simasam tharokana. Chuchanpur yoksale. Chuchanpur yoris Chuchanpur hentore hatar. Chuchanpur hentore New Bazaar. कोई मंखा की गेट मेन गेट नानफोरा कोई लंबी की फिबम खरसु सेमहौरी अतुबु बे जांग योरखुगी सिचुएशन अतु कोई वो फांगे
ꯒꯦꯜꯖꯥꯡ ꯌꯧꯔꯝꯗꯥꯏꯒꯤ ꯀꯣꯔꯅꯔ ꯇꯔꯅꯤꯡ ꯍꯥꯏꯇꯥꯔꯦ More moments later. ꯃꯈꯥꯗ ꯑꯣꯏ ꯇꯧꯔꯁꯦ ꯇꯧꯔꯁꯦ ꯌꯥꯝ ꯂꯨꯝꯕ꯭ꯔꯣ ꯃꯈꯥꯗ ꯇꯧ ꯃꯈꯥꯗ ꯍꯣꯏ ꯍꯣꯏ ꯃꯁꯥ ꯐꯕ ꯑꯥꯔꯃꯤ ꯃꯦꯟꯅꯤ ꯃꯌꯥꯝ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗꯣꯔꯤꯁꯦ ꯍꯧꯖꯤꯛ ꯇꯧꯔꯛꯑꯒꯦ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯒꯦꯜꯖꯥꯡ ꯔꯤꯁꯣꯔꯠꯇꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯂꯣꯀꯦꯁꯟꯁꯦ ꯑꯃ ꯆꯦꯟꯖ ꯇꯧꯒꯦ ꯍꯣꯏ ꯂꯣꯀꯦꯁꯟꯁꯦ ꯑꯁꯣꯝꯒꯤꯅ ꯈꯔ ꯐꯖꯅꯤꯅ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯣꯀꯦꯁꯟ ꯐꯖꯕꯗ ꯎꯠꯂꯛꯀꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯃꯐꯝꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯐꯝꯁꯤꯔꯣ ꯃꯃꯥꯡꯅ ꯍꯦꯟꯅ ꯐꯖꯔꯝꯃꯤ ꯔꯥꯀꯦꯁ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯐꯝꯁꯤꯕꯨ ꯃꯐꯝꯁꯦ it's very beautiful More moments later. ꯑꯩꯈꯣꯏ ꯃꯇꯥꯎ ꯔꯥꯀꯦꯁꯅ ꯆꯥꯝꯃꯒꯤꯗꯤ ꯇꯥꯈ꯭ꯔꯕ ꯉꯁꯤꯁꯦ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯛ ꯌꯦꯟꯖꯥꯡ ꯐꯖꯅ ꯌꯥꯝꯅ ꯆꯥꯒꯗꯕꯅꯤ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯍꯧꯔꯦ ꯍꯣꯏ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯎ ꯖꯨꯀꯨꯃꯥꯔ ꯂꯣꯀꯦꯁꯟꯗꯤ ꯌꯥꯝ ꯐꯖꯩ ꯍꯧꯖꯤꯛ ꯃꯈꯥꯗ ꯀꯨꯝꯃꯒꯦ ꯁꯦꯁ ꯈꯣꯡꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯉꯧꯁꯣꯛ ꯉꯧꯗ꯭ꯔꯣꯁꯦ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯦ ꯁꯤ ꯃꯐꯝꯁꯦ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯒꯥꯖꯔꯗꯤ ꯂꯣꯏ ꯂꯨꯞꯈ꯭ꯔꯦ ꯒꯖꯔ ꯐꯖ ꯐꯖꯕꯁꯤꯡꯁꯦ ꯁꯦꯔꯦꯜ ꯅꯥꯏꯅ ꯑꯗꯨꯝ ꯂꯣꯏ ꯎꯠꯆꯔꯛꯀꯦ ꯑꯍꯥꯟꯕꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯑꯃꯃꯝ ꯇꯧꯖꯔꯛꯀꯦ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯅꯤꯀꯣꯂꯤꯟ ꯑꯩ ꯋꯥꯊꯣꯛ ꯃꯈꯥ ꯀꯥꯏꯗꯒꯤ ꯃꯌꯥꯝꯅ ꯖꯣꯏꯀꯨꯃꯥꯔꯥꯅ ꯈꯪꯅꯕꯗꯣ ꯑꯁꯤꯗ ꯋꯥꯏꯔꯣꯛꯄꯝ ꯔꯛꯁꯟ ꯂꯩꯐꯝꯅ ꯂꯧꯁꯥꯎꯗꯒꯤ ꯃꯅꯣꯁ ꯀꯣꯟꯅꯔꯣꯏ ꯑꯩ ꯂꯩꯐꯝꯅ ꯋꯥꯏꯇꯣꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯔꯥꯀꯦꯁ ꯂꯩꯐꯝꯅ ꯋꯥꯏꯇꯣꯟ ꯑꯋꯥꯡ ꯂꯩꯀꯥꯏ ꯒꯦꯃꯤꯡꯅ ꯃꯉꯥꯜ ꯂꯥꯏꯕ ꯃꯌꯥꯝꯁꯤꯗꯩꯗꯤ ꯑꯩ ꯏꯔꯥꯞ ꯂꯥꯞꯄꯝꯒꯅꯤ ꯂꯥꯏꯁꯦ ꯌꯥꯏꯉꯪ ꯄꯣꯛꯄꯤ ꯑꯩꯒꯤ ꯃꯤꯡ ꯉꯥꯟꯕ ꯂꯩꯐꯝꯅ ꯁꯦꯛꯇꯥꯗꯒꯤ ꯑꯩ ꯃꯤꯡꯅ ꯅꯤꯜꯀꯥꯟꯇ ꯂꯩꯐꯝꯅ ꯋꯥꯏꯇꯣꯟ ꯃꯌꯥ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯃꯇꯥꯎꯒꯤ ꯌꯨꯇꯨꯕꯀꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯛꯑꯣꯏ ꯁꯤ ꯆꯥꯎꯔꯁꯦ ꯁꯤ ꯆꯥꯎꯔꯁꯦ ꯍꯜꯂꯣ ꯋꯥꯠꯂꯤ ꯌꯥꯝ ꯋꯥꯠꯂꯤ ꯂꯣꯡꯉꯣ 그만 여름달씨다 나타버리 샷 이렇게 남달이 버터비 야래 로이로 또또가이로 영재이로 지르지 하이로 야래 여로 또또가이로 한가이 자리 지하이리 헬로 너무 그런 누가이는 내려보네 मणिपुर दुबई जो कम दोगे जारी आइए मैम कहाँ दुबई आए हो Many hours later. चाप लो रे ऐसी वीडियो जा ओए ऐसी वीडियो जो आ वीडियो नहीं को ऐसी नहीं तंगा 아직은 농아베 엔저맨 제 예매지 야케스 세 미타 왜 그래 마이 다 마이 다 세 내려 세 빨리 따면 나 미타 쭉 그래 야케스 안 내려 세 Manglanda ay oy na Rui. Video re. Leba. Hold on, everything is good, everything is fine. ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯆ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯗꯨꯕꯥꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯣ ꯑꯗꯣ ꯃꯅꯤꯄꯨꯔ ꯗꯨꯕꯥꯏꯅꯦ ꯑꯩꯈꯣꯏ ꯆꯠꯂꯤ ꯃꯐꯝꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ
hot Ôi mà xin chào. oh chelo matao sida le re मैं माना बके फोटो काप ले अंत अखोई केनो जे के सिले मैं कैमरा जे होल्ड तब दिंग हमदरे तो आई जे बताओ सिदा आई जे नु सिदा बताओ